ngasi numida waram phongkiba tongan tonganba Manipuri sifhongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamda thamjagi ahanbada pawningkol pausi de phongkiba maruoiba paukhra Manipur gi law and order gi matangda review meeting pangthokre Housing Manipur oiragliba law and order phibam gi matangda ngasi Chief Minister and Berena Sir lawduna maki office ta awang pathaki mifam ama phamkhre mifam adura Manipur gi Chief Secretary Manipur Police ki DGP amadi atai senior officer sing yauna famkiba mifam aduda status da makalamatagi irang lehendana santi thamnaba yauna atai hiram kyara kupna nainaki ningsingbe handak marak haukiba numit kharani sida sakhangdaba singna mafam khrada bom langsinduna pokayanduna miyamda aki akhang piba madi bom thamjinbagi thawong kya satharakpa laikhre hain spali atopa pawamana Lupa crore hen basenpham lana lathokriba GG rongmai kanano haiba IMC gi mayor tha sigi taragani thoi fawbur puthokadabani Joy Kisan Impal Municipal Corporation gi crore hen basenpham lana lathokriba miyam gi lanthum matliba GG rongmai kanano haiba IMC gi mayor tha sigi taragani thoi fawbur puthokadabani haina thangmai ban kendra gi MLA khumaksam Joy Kisan amatam thakre Khuyathong polem laikai de leiba MLA gi yumda pangthokpa pawgi mifam amada MLA Joy Kisan haikibada thakai amagi mamangdagi IMC ki chief engineer na GG rongmai koba miyoi amada work order piduna thabak sinakhraga thabak singa duri suduna miyam gi yamlaba crore hen basenpham mangkhre hairiba miyoi si kanano haiba puthoknaba government amadi IMC gi thawpuba singda taksinduna lakli GG rongmai hairiba miyoi si langol tarung khuldagi ni haina IMC gi maikeidigi phongdorokpa lekhibaga mari lainana thamaiban kendragi manung chanba khul amasu oibana tarung khulgi village authority da miyoi si leibra haina hangbada village authority gi secretary amasu chairman GG rongmai hairiba miyoi si leiti village asigi mingsa sukoliba GG rongmai IMC amadi mari lainaba authority na puthokadabani hairiba si kendra sigi miyamgi mihut ama oina sakoli Laibak thiribadi hausuk phawbada IMC amadi government GG rongmai puthoknaba thabak paikhatpa ude government asina lupa songwa loramba phawba sapsabe action lauduna lakli adubu miyamgi crore hena matkriba miyoi sigi mathakta amasung sienariba miyoi sing action lokhatnam thoi IMC gi mayorna IMC gi corporator sing da thamliba thajabasi mangandana ba mayorna tha sigi taragani thoi phawbada GG rongmai puthokadabani puthokpa ngamdrabadi Tagdoga kusam naraga asigumba miyam gi lanmat pasi amuhana taroktana bathabak hauragani club amasu maira pai bising su mateng pangbiu haikhian su paus na fungdorakli makasa tharakpoi na to papaw mana Maharashtra da miyoi khudingmak miyam tinba maphamda marks upnaba hukum thokre Maharashtra da COVID-19 gi case masing hengalakpati gi miyam tinba maphamda mipung khudingmak marks upnaba state government order thokre Additional Chief Secretary Dr. Pradip Vyasna Phongdokhibada District Authority khudingmakta mipung khudingmak marks uppabu sungsoi soiduna tawhanbagi mathakta laina si makhatana sandokpa thingnaba satnagadaba niyam sing laukthunaba khankhre hari maakna makhatana phongdokhibada haukiba tha aniromasi case masing hantharuraba matung handakta nauna amuk case masing hengalaktuna June amada Delhi case masing lising amagi mathakta lankhi Mumbai gi metropolitan region amasum Thane da COVID-19 case masing khangen hengalak liaki haukiba sayol da district mapanda case masing hengalak pa thenaki punama si yenglaga laina asibu control tona ba thorang ka pe khale haki panba yabadi state sida ngarang khatta da COVID-19 ga anoba case lising amaga samaga kunthraga mari thengna ba loinana miyoi ahum na sikhi bani hainsu paus na fongdorakli Atopa pawamadana SI Junmoni Raba aranma tawbagi charge ta fare mamang thada ma ka luhongadori binupa adubu corruption gi charge ta masamang na FIR sanduna phabagi damak maming sakrabi thauna phabi Assam Police ki sub inspector Junmoni Raba ngasi police na fakhre ma manjuri police na criminal conspiracy masum sitting yauna tuwan charge ma ki luhongadori binupa bu phakiba case aduga mari leinana phabane hari Ram Abatra Sharma madi Ajit Bora koba contractor anina Raba amadi ma ki PNs Pogega ki mathakta tuwan ba FIR ani file torakhi makhoi ani gi marakta yamna sawba amount gi financial transaction tawi haina su maral siki contract ani asina phongdokhibada Raba nama ki fiancé Pogega bu makhoi da masak takpadagi ONGC dagi contractor work phangnabagi dama Pogega paisa do pikhibene haki
पुलिस ना माको तोंगान तोंगान IPC की सेक्शन की मखादा FIR दा पलकपगी मतुंग इना वोंग पोंग तौरबा मतुंग फजिनखिबनी पनबा याबदी लेडी कॉप असिगी फियांसिना आसाम की ONGC दा थबक तौब सादुना मियोय क्यादगी थबक हापीगनी हाइदुना लुपा करोड़ क्या खोंगलंबगी मोरालदा मसामंगना फाबगीदमक ममिंग चटखिबनी हाइनसु पाउसना फोंदोरकली मखासा थरफोइना तो पाव मन अब्दुल्ला मिसी दा फाखिबा मियोयसिंग कोर्ट पुथोरकपदा मियामना कोर्ट थोमजिनख्रे ममांग थागी तरागा तुरकता ममानबसिंगा नुंगैदा साक साननबा सखिबदगी थीबा खंगना लैनरिङै सैरकता ममांग था मे कुनगनी थोइदा इम्फाल तुरेल मरिल द सीना ताव थरकपदगी फंखिबा येरिपोक संगम दाविदगी कोरिमयुम अब्दुल्ला मेहत मरी लैनना पुलिस ता फाखिबा मियोयसिंग असि कोर्ट पुथोरकपदा मियातपसिंग दंडी पियो हाइना यामलबा मियामना कोर्ट थोमजिनख्रे मिसी एसिगी CM किबा GAC की कन्वीनर MD अयुब कोरी न फोंदोखिबदा मियार असिगी असुम वयल सोइदना तौगनी GAC अमदी मियाम की इहौ खंगना मियार असिदा सेनबसिंग फगतुना सबसाब लंगला लंगजिन पुथोक्तुना आइन गोयब दंडी फंगनगनी हाइना मणिपुर की चीफ मिनिस्टर N बेरेना GAC अमसुम CSO सिंगदा थाजबा पिरकपदगी JAC न कौबा जनरल स्ट्राइक यावना मखल खुदिंगमकी खोंजंग हंदोखिबनी अमसुम अदुबु चीफ मिनिस्टर N बेरेना पिरखिबा थाजबदु ASP थवाल ngaktabagi mami ama tarakli hauzu pawda miyar asida senaba mi amata police na fagatri hauzu police custody da ladiba singa sidi masana sangjara pangatani thobal police ki thawong si JC amadi biyamna makal makha kya gi khongjang sangsilangna ba baton tawba sa manare मरी लेनबसिंगना अब्दुल्ला की मियार असिदा सेनबसिंग फाबिरगा मरा लेबसिंग अथुबदा सेरा फंगन बियो हाइना मणिपुर की चीफ मिनिस्टर अमदी मरी लेनबसिंग की पुनिंग सिंगसिली हाइना JAC की कन्वेनर ना फोंदोखी ngasi की खोंजंग अदुदा मियार पसिंग दंडी पियो अब्दुल्ला मिसी की असुम वयल पामी हाइना इबा प्लेट कार्ड सिंग सुपाइदुना खुलाव क्या सुलाव खेरी अतोप पाव मदना सेंटर द लेबा इनमेट अमा फुबदगी सीखिबदा सेनरिबा मियोय निपान कुपना थिगलगा मतिकसा दंडी पिबियो नंबोल पुलिस स्टेशन की मनुंग सना लेबा उल्लौ सनुरा बाजार मनाक्ता लेबा रिवाइव ड्रग डी एडिक्शन रिहेबिलिटेशन सेंटर लेबा इनमेट अमा फुबदगी सिखिबदा सेनरिबा स्टाफ AC अमसुम विजिटिंग क्लाइंट यावना मियोय निपान कुपना थिगलगा मतिक साबदंदी पीबीयू हाइना ड्रग यूजर्स फेडरेशन फॉर ह्यूमन राइट्स एंड जस्टिस की स्पोकपर्सन ताखेलंबम राजीव कुमार हाइकी दुइलेन काबुक लेकाइदा लेबा ड्रग यूजर्स फेडरेशन for Human Rights and Justice की ऑफिस ता पांगथोकिबा पावगी मिफुम अमदा स्पोकपर्सन ताखेलंबम राजीव कुमार ना हाइकिबदा रिवाइव ड्रग एडिक्शन कम रिहेबिलिटेशन सेंटर लेबा फोइजिंग अवांग लेकाइदिगी लुक्राम संजोय एलाइस निंगथौबो सेंटर असिगी स्टाफ सना फुबदिगी लेखिदबा थौदोक मरी लेनना ड्रग यूजर्स Federations for Human Rights and Justice amadi Committee on Suitable Guidelines for Non-Funded Private Rehabilitation Center ki miyoising na satuna yengsinki badu da misi asida senariba miyoising police na fagatkiba na unaba phangdrabasu center asida lairiba inmates sing unaraga lawbo report ta Lukram Sanjoy si center asigi staff visiting client yauna miyoi nipana phubudigi sikibani haiba khangmangki misi asigi matang Nambol Police Station nasu Drugs Users Federations for Human Rights and Justice Amadi Committee on Suitable Guidelines for Non-Funded Private Rehabilitation Center na formal complaint amasu tawkre misi asida senariba miyoi nipan case asi kupna thigat piraga matik saba logi matungina serak pibiyu Social Welfare Department asu semgadoriba guidelines da center singda layengba lakriba miyoi singda otpiba phubiba kaya thokpagi thaudok thokribasi makhatana thoktanaba matik saba satna kanglon funded rehabilitation center amasum non funded rehabilitation center singda satnagadaba guidelines asida hapnaba thabak paikhat piyu hairi hana pausina su phongdorakli Makasa tharapoina kangla pauksi da phonghiba to pamaruiba paukrana Chief Minister da minority tribe tarago humdoina war on drug sagwat sirol pisinkre minority tribe sing ningthina ngak senana ba khongthang lokhatle Chief Minister Manipur da mamangai degi leminaragli ba apiko furup siru sothe pui monsang kharam moyon thangal asina singo minority taragom doina pulaga semba tribe development council Manipur kawba lupasina Chief Minister N Biren gi ani suba lenga sibu sogatpaga loinana tribe singa sigi maphamna poppy free zone oire war on drug khongjang na sokatle haiba tribe taragom doigi president amadi miyut singa khuyek piba sirolama Chief Minister N Biren da pisinkre ngasi Chief Minister gi secretariat office ta asama thoram amaga loinana Chief Minister bu taran okgi thoram da
ꯄꯨꯏ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡꯉꯩ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯃꯇꯝꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ ꯆꯍꯨꯝꯂꯣꯝ ꯄꯨꯏ ꯈꯨꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯛꯂꯤ꯫ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯇꯝꯗ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯀꯌꯥ ꯄꯨꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯝꯗꯨꯒꯤ ꯏꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯃꯐꯝ ꯆꯥꯅ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯏꯅꯣꯔꯤꯇꯤ ꯇ꯭ꯔꯥꯏꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯁꯤꯡꯅ ꯁꯥꯐ ꯇꯧꯈꯤꯕꯁꯤꯡ ꯁꯣꯏꯗꯅ ꯊꯨꯡꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯨꯏ ꯐꯨꯔꯨꯞ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯁꯥꯞ ꯂꯩꯕꯒꯤ ꯄꯥꯎꯔꯧ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯗ ꯇꯥꯟꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯄꯨꯏꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒ ꯎꯅꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯋꯥꯐꯝ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯥꯏꯅꯣꯔꯤꯇꯤ ꯇ꯭ꯔꯥꯏꯕꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯑꯆꯝꯕ ꯈꯨꯗꯣꯜꯁꯨ ꯇꯝꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯣꯔꯦ ꯕꯣꯔꯗꯔ ꯒꯦꯠ ꯃꯍꯧꯁꯥꯒꯨꯝ ꯍꯥꯡꯂꯒꯅꯤ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯣꯔꯦꯒꯤ ꯒꯦꯠ ꯅꯝꯕꯔ 1 ꯑꯃꯁꯨꯡ 2 ꯍꯥꯡꯗꯅ ꯂꯩꯔꯝꯕꯗꯨ ꯂꯩꯕꯥꯛ ꯑꯅꯤꯅ ꯌꯥꯅꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯍꯥꯡꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯄꯤꯇꯔ ꯁꯂꯥꯝꯅ ꯉꯁꯤ ꯇꯦꯡꯅꯧꯄꯥꯜ ꯗꯤ.ꯁꯤꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯣꯔꯦ ꯒꯦꯠ ꯅꯝꯕꯔ 1ꯗ ꯂꯩꯔꯤꯕ ICP ꯍꯥꯟꯅꯒꯨꯝ ꯍꯥꯡꯗꯨꯅ ꯀꯣꯚꯤꯗ-19ꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯅꯤꯡꯊꯤꯅ ꯏꯟꯗꯨꯅ ꯊꯕꯛ ꯇꯧꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯎꯈ꯭ꯔꯨꯜꯒꯤ ꯀꯥꯝꯖꯣꯡꯂꯣꯝꯗ ꯁꯟꯗꯣꯔꯛꯂꯤꯕ ꯑꯣꯛꯀꯤ ꯂꯥꯏꯅꯥ ꯕꯔꯃꯥꯔꯣꯝꯗꯒꯤ ꯂꯣꯟꯅ ꯄꯨꯁꯤꯜꯂꯛꯄꯗꯒꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯤꯒꯔꯤ ꯐꯥꯔꯃꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ.ꯑꯩꯆ. ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯣꯛꯇꯒꯤ ꯁꯟꯗꯣꯛꯄ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥꯅꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯗꯥꯛ ꯚꯦꯛꯁꯤꯟ ꯑꯃꯗꯤ ꯂꯥꯌꯦꯡꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯆꯦꯛꯁꯤꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯎꯈ꯭ꯔꯨꯜꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁꯟꯗꯣꯔꯛꯂꯤꯕ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯧꯕꯗ ꯕꯔꯃꯥꯔꯣꯝꯗꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯕꯣꯔꯗꯔ ꯋꯥꯡꯃ ꯂꯥꯟꯅ ꯄꯨꯁꯤꯜꯂꯛꯄꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯀꯛꯆꯤꯡ, ꯊꯧꯕꯥꯜꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯒꯜꯂꯤ꯫ ꯃꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯦꯟꯅ ꯑꯆꯦꯠꯄ ꯑꯊꯤꯡꯕ ꯑꯃ ꯊꯝꯗ꯭ꯔꯒꯗꯤ ꯑꯣꯛ ꯂꯣꯏꯔꯒ ꯍꯤꯡꯖꯕ ꯀꯌꯥꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯁꯥ ꯁꯤꯕ ꯃꯌꯥꯝ ꯑꯁꯤ ꯁꯔꯀꯥꯔꯅ ꯐꯖꯅ ꯆꯦꯛ ꯇꯧꯕꯤꯌꯨ꯫ ꯑꯅꯥꯕ ꯁꯥꯁꯤꯡ ꯀꯛꯇꯅꯕ ꯆꯦꯛ ꯇꯧꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯝꯅ ꯐꯖꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯁꯣꯐꯠ ꯂꯥꯏꯁꯦꯟꯁꯁꯤꯡ ꯐꯖꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯚꯦꯇꯤꯅꯔꯤ ꯆꯦꯛ ꯒꯦꯠ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯪꯁꯅꯦꯜ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯣꯛꯁꯤꯡ ꯅꯤꯡꯊꯤꯅ ꯇꯦꯁꯇꯤꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 2ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ ꯔꯥꯖꯃꯤꯗꯤ ꯁꯤꯇꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯍꯥꯎꯕꯤꯖꯝ ꯔꯥꯖꯦꯟꯒꯤ ꯁꯣꯏꯕ ꯂꯩꯀꯥꯏ ꯋꯥꯡꯈꯩ ꯈꯨꯅꯧꯗ ꯂꯩꯕ ꯃꯌꯨꯝꯗ ꯁꯛꯈꯪꯅꯕꯁꯤꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ "ꯋꯤ ꯋꯥꯟꯠ ꯄꯤꯁ, ꯌꯨꯝꯂꯛꯇ ꯕꯣꯝ ꯂꯪꯁꯤꯟꯕ ꯌꯥꯅꯤꯡꯗꯦ, ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯕ ꯄꯥꯝꯖꯩ" ꯍꯥꯏꯕ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯁꯨ ꯄꯥꯏꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯡꯈꯩ ꯈꯨꯅꯧ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯕꯦꯝ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ "ꯌꯨꯝꯂꯛꯇ ꯕꯣꯝ ꯂꯪꯁꯤꯟꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯝꯕ ꯂꯨꯞꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯂꯩꯕ ꯀꯤꯅꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯁꯣꯛꯂꯝꯂꯒꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯄꯨꯒꯗꯕꯅꯣꯁꯨ ꯍꯪꯈꯤ꯫ ꯑꯃꯔꯣꯝꯗꯅ UCM ꯀꯛꯆꯤꯡ ꯌꯨꯅꯤꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ UCM ꯀꯛꯆꯤꯡ ꯌꯨꯅꯤꯠ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯥꯏꯆꯟꯗ꯭ꯔ, ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯑꯦꯟ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯁ ꯗꯦꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯁꯤꯗ UCM ꯀꯛꯆꯤꯡ ꯌꯨꯅꯤꯠꯀꯤ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯈꯟꯕꯒ ꯂꯣꯏꯅꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯈꯟꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯆꯤꯌꯔꯃꯦꯟꯗ N. ꯄꯨꯔꯅꯤꯃꯥ, BCꯗ M. ꯖꯤꯕꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯗ M. ꯄ꯭ꯔꯦꯝꯀꯨꯃꯥꯔ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯃꯦꯔꯤꯅꯥ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯦꯇ꯭ꯔꯃꯌꯨꯝ ꯕꯁꯟꯇꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯅ꯭ꯌꯨꯁꯇ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ꯫ BJPꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯂꯝꯕꯤ 67 ꯁꯦꯝꯒꯠꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ BJPꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯛꯄ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ 100ꯒꯤ ꯃꯅꯨꯡꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯂꯝꯕꯤ 67 ꯁꯦꯝꯒꯠ-ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤ꯫ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ, ꯏꯟꯇꯔ-ꯚꯤꯂꯦꯖ ꯔꯣꯗ, IVR ꯑꯃꯗꯤ ꯑꯇꯩ ꯂꯝꯕꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗꯤ
Greater Imphal gi manungchana Imphal West District lambi taraga nipan, Imphal East kunthra Highway South mapan puna lambi yankhai aduga atai district headquarters singi oina sengbat kadori badudi Kaksing District ki lambi taruk Bishnupur District ki lambi mari puna tarani. Singi district headquarters singi oina sengbat kadori lambi singadudi Senapati dama Kamjong da ani None da mari Chusampur da mari Fezol da ama puna Hill District headquarters singi ahan lambi taragani thoini. Lambi singasi sengbat sagana bagi damak da sangadaba senpam kai thoktuna lairi. Atubu matamna highway lambi singasi sengbat sagat bagi thabak paikhatlagani so hairi. Atopa paw amadana world ge tourism map ta yahonana bagi damak lupa crore amaga sahum ga yankhai sangna loktak master plan semgatna ba ADB gi official sing hayeng Imphal yorok lagani. Loktak part asi world tourism map ta yahonana bagi damak Manipur lengana thabak paikhat kadori lengana lokhalakliba thorang asigi manungsana Asians Development Bank ADB ki sentang makhad lupa crore lising amaga sahum ga yankhai sangna paikhat kadaba Mega Eco Tourism amasum Loktak Master Plan gidamak ADB gi official sing hayeng Imphal yorok lagani hari. Hiramasi gi matang da ngasi Chief Minister N Berian gi Secretary ta Manipur lenga ki Chief Secretary Dr. Rajesh Kumar amasum Tourism Department gi makok thongba official sing yauna khananai nabagi mifam ama pangdoki mifam aduga mari leinana Tourism Department gi Director W Ibohol na phongdoki badi project asi gidamak ADB gi official sing na hayeng Imphal yorok paga loinana mathangi numit June 3 ta field da satuna survey tawgani project asi gidamak Manipur lenga na ADB da propose tauribasi lupa crore lising amaga sahumga yankhaini masigi mathakta atopa private investor kharadagi lupa crore sanipan ga tara thadarakpagi wafam lei hauju pawli senpam singasi sanction tawba leitri hairi mangna hai Loktak ta paikhe kadoriba mega eco tourism project amasum Loktak master plan asida tuan ba component kya yauri masigi manungda Sendra eco tourism results ama siamba taraganipan hall gi golf course ethnic mart Sendra gi lambi singda bridge ama saduna takmuga samnahanba takmuda water scooter thamba madi thanga karang rope way na samnahanmana singba kya yauri hairiba project asi karamba matamdagi haugadabano haibadi khangmangamdri adumapo project asi haunabigi matangda ADB gi official singna thasi gi tarukta field visit tawragani project asina mai paklawadi world gi tourism map lamdam asi soidana yauragani hainasu iboholna makhatana su phongdoki hari atopa pawamana Kaksing water supply ki electric wire sakhangdaba singna hurankhre Kaksing water supply and sanitation development committee gi ising singkhatnaba pam gi electric wire sing sakhangdaba singna hurankhibana maram oiraga committee asina konba mafam sing matam khara ising piba ngamkhiroi haina committee gi maikei gi khanglakli committee asina thadorakpa sirola manhai Kaksing water supply gi sekmai turel gi ising singkhatnaba thamliba motor da pump house gi connection piba meter taraga manga sangbu wire tarupuna meter tararongi wire si kanaguma kharana haukiba June 3 gi ahingda pump house gi thong fakairaga hurankhre masina maram oiraga matam khara miyamda ising piba ngamkhiroi hari hiramasi gi matangna police ta complaint ama tawkhre Mangkiba polam singasi phangnaba thibada miyamna su mating pangbiu haiba wafam su phongdorakli paw luisilakpoina pandam pauksi phongkiba topa maruiba paw khara miyamna tetakna thamjaramge Manipur ahongba purakchi hairabadi party honglaga yaroi grassroots level dagi semgatpa mathoktai karamsyam Manipur rajniti gi ahongba purakchi hairabadi party honglaga yaroi grassroots level dagi miyamna thabak tawba madi semgatpa mathoktai haina langthabal kendra gi MLA karamsyamna phongdokre BJP Imphal West District na sinduna party sigi gari awang laikai da laibo office ta pangthokpa Narendra Modi laingakna sei nipan mapung pharakpagi thoramda karamsyamna makhatana hai India maruoina Manipur BJP laingak lakpadagi ngasidi ing sikpaga loinana hiram kya da khumang soksile BJP gi lusingba Prime Minister Narendra Modi na lebak miyam gi miyamda kanarabi scheme kya piri leba sigi miyam hausi thong manana hingan mangamle lairaba miyam ana yek gyarakpada layeng mangamjadaba kya hauzik health card piduna momon okhale corona gi sokna samnaba yadraba matamna miyamda sing lemni gen thukli masidana tana tuan bakanarabi scheme kya piduna lebasi miyam momon okhali Modi na tawriba sigumba mamangda Prime Minister oiramba amatana tawkhidri aduna miyoibigi thawai kaliba ngak seliba PM Narendra Modi aikoina laini hairudebigi maram leiti haina sumangna makhataki
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯖꯨꯟ 10 ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯏꯍꯧꯒꯤ ꯁꯦꯝ ꯁꯥꯔꯦ UCM border fencing in matang da zun kun phawd lengana sap sawa khangandrabadi ihogi sem sare haina UCM gi IPR secretary laisem lama bana thadurakpa sirol aman phongdurakli sirol asin hai UCM kaksing unit hangdoki loina thoramasida chief case oina UCM gi president Jai Chandra Khonthaujam senior citizens and ningthem jawa masum guest of honor oina UCM gi general secretary NG Devamitaina vice member oina saryaki Thoramasida UCM kaksing unit ki thau pugadabasing khan bagaloina wasaksu lokhi thau pugadabasing adudi chairman da N Punima vice chairman da M Jivan general secretary da M Prem Kumar organization secretary da M Marina finance secretary da Basanta amadi joint secretary da Nomaitem Santani Suhairi Atopa pau madana Manipur lengana mitai maitai bu est list salana na center taksin gadabani World Mitai Council Maitai mitai bu India ki constitution ki ST list salana na center taksin gadabani haina World Mitai Council na Manipur minister N Berenda ngasi ayi basirol ama piduna taksin kre memory na maduda pallibadi kabro madi thangjingi mapuni haina claim tori bu tuan ba miyoi kyana lamda masigi mythology amadi history bu nathaiba madi ikai khumna da bagaloina ohelagli Manipur ki communals atmosphere si state lengana sap saba thabak lokhatpa mathau taraba yengduna laithokpa yaroidaba phibam amola oirakle loisilakpoina manaba pausi da phongwa paung tanga myam hapsaramge class 10 amadi 12 exam haidokpagi tanja yorakpasida mahiru singi pungning hainingai leitana mipainare emsu Tungi Yumbudel oirakadaba mahiroi singi ahanba mahigi asaubu sangyeng parikya ama oiriba class 10 amadi 12 ki exam result haidokpagi tanja yorakpada sangyeng parikya sibu mayonakhiba mahiroi singi masada ningnik laubagi tanja da yorakle mahiroi singi punsi lambi lepkadoriba asaubu sangyeng parikya asi malem sinba tuma sandokhiba tamthiraba laina COVID-19 gi akanba safu Magda mahiroi sing mausagum class ning thina tawba ngamkhidaba amadi khudongsadaba kya ama thengnakhrabasu mahiroi singi career mangdanaba bosem amadi kosemna ariba power season aduna exam asi mai pakna sinki haba miyamna uba phangki asoba exam ani esi mayuknariba mahiroi masing yamna yambana maram oiraga exam asigi result haidokpa matamda haukiba sei kharada lebak thibadagi asoiba khajik yaukibada asoiba dubu hakthingna thengnakiba mahiroi kharagi thamoi kaikhiba pau miyamna thengnakiba lekre Amaramda haidokudaribe exam ani esi mamangi exam matamgi phibamna yadabadagi matam khara son thana pangthokibana academic section kaidanaba nangnanaba result haidokpada exam asibusu conduct tawbiriba bosem amadi kosemgi staff singna wana hotna bikhiba adu mahiroi loop asina thagatpa phongdoksari matang sida mahiroi loop asina haijaningmadi mahiroi singa asauba athoi hen tanabagi exam Aniesigi result haidokpada suengam yaudana mai pakna haidokpa ngamnaba exam haidoktringaida yamna kupna yengbiraga haidokpinaba mahiroi lubasina bosem madi kosem gi pungning singsinjari loinana exam aniesida mai paklaba mahiroi singi makhatam thanaba imphal manungi dima lairiba mai sangsing hanadagi seat capacity kharaga hengana thambinaba mangjongna thorang Lokatpina basu mahiroi lubasina lengaki mari lainaba singi pungning singsilakli haina M Sugi HRD secretary mani ningthaujamna thadorakpa sirol amana phongdorakli aduga hauzik oina dimya pau simatang se lusinjarage amasum pathoksagiba sokiba lankiba yawrs mamna ngakfigene amasum matam gi maroi bi pau singsu mamda update pijaraki and thank you